Lakhipur Online Putoksaba July ki tangkun Ramathoy Irai Numit ki Khomjinba Pao tabirase Ahanbada Maroi Pao Sairengda Zero Boundary Haiba Hiramda Sahita ki Thoromama Naharol Korirol Sanglen Lakhipur da Pangthokre Kasar gi Borakhai Chabaganda Chahi Nauribi Adivasi Nupi Machama Singnaninga Ebamong Siramle Sri Konada Pochai Puba Truck Amaga Electric Auto Amaga Thomjinabada E Auto gi Passenger Ani Laikidre Ahumna Pibam Thina Sokle Guru Purnima ga Mari Lenana Kanglai Jagoi Anoi Laikol Kajalna Dibaras Miam da Kudol Tamkre Apara Samda Ichau gi Pibam Pagalaklabasu Jila Taret Ichau Mayoknari Ichau Namaram Oiraga Sibami gi Masing Marfumatoi Sukre Bande Matarambu Janagana Managa Manaba Thakta Ngak Senanaba Bilama Rajya Sabha da pass tawkre amasung Bharat ki hockey team gi jersey gi machu higok machu dagi komla machu da ontoklagane Hauzik mapung oiba pau tabirase Sairengda Zero Boundary Haiba Hiramda Sahita gi Thoromama Naharol Korirol Silup Lakhipur gi Sanglet Nagarang July gi tang kuntra Sagol Sanimita Pangthokre Silup ki President Thokchom Bishanatna Mifam Mapu Oduna Pangthokiba Sahita gi Thoromasida Sahita Academy Manipuri Language Advisory Board ki member Dr. K.N. Chan amasung Silup ki ex-president Arambam Gorokopalna Akhanaba mitung oina Thoromasida saruk yakhi Naharol Korirol Silup ki Sanapudong Bachahi gi Mangoinana Chahi Machubna Tha Kudingi Korirol gi Oiba Thorom Sing Pangthokpagi Sarugama Oina Ngarang Pangthokiba Sahita gi Thoromasida Sairengda Zero Boundary Haiba Hiramasida Dr. Yengkhom Rajbiharina Guest Speaker Oina Wangangki Thorom gi Manungchanna Sargaijam Subongkor Aramang Borokopal amasung Dr. K.N. Chana Sahita gi Hiramasiga Mari Lainana Wangangki Thorom Hogolakpada Silup ki Secretary Wahangbam Binoy Kumarna Taram Nokpagi Waro Lanthoki Sangamayum Bidit Kumarna Saiho amasung Sairoi Saisakki Ayekwam Surjamukina Miyamda Thagat Wahai Piduna Thorom adu Chinglemna Loisinki Masigi viewers popularity sarakan mi singta itu sure masih PTV pumbara mayamna yanaraba topik ama hai berdiri nanti mereka Zero Boundary konsepnya ekoi West Bengal Bangladesh asikat nartana aduga ekoi India ki wangra leriba ID Asia ki diaspora ona leriba kamu khara nartana masih sering sih apa masih popularity si lete hai na aang bakta ina thamjege aduna masih movement ama sunata banina school ama sunata banina Sehingga masih mungkin iba yai haibagi konsep ama nauna hobu panina masih ada kya mungkin apna mamalai bano masih Kasar Jila gi Borakhai Chabaganda Adivasi Nupi Macha ama Chingnaningai oiba mawngda sirambagi matangda langla langjin puthoknanaba lamdamasigi NGO Aswasna Kasar Jila gi Senior SP Dawaka Chirol Pisinkre NGO asina piki Bawaka Chirol asigi matungina chahi 13 surabi nupi macha Chabagan asigi Bangloda Jumgi thabak ingkhangda mateng pangduna leirambani hairi haukiba nongmaijing nimita Banglo adudagi mahaki haksang phangki Borojalenga Primary Health Center da pukalaba matung Dr. Singnam Hakpu Sire haina lauthoki adubu thodok asigi matangda chingnaningai oiba wafam kaya thorakle haina Aswas NGO ki maiketagi phongdoragle postmortem tawdana haksang atu mai thana ba hodarami haina su wakachero laduda yauri Aswas NGO na chahi nauribi nupi macha sigi misi asida penda ba phongdok patanatana mari leina basingna achumba langla langjin puthokna na badabi tawre Kangan Jabama Tongan ba computer coursing tambi takpina na bagidamak Kasar Lakhipur gi ward number 10 da Luminary Tech Institute haina mingthon ba institute ama laglipa September gi 10 dagi hangtoklagani institute asida ahan bagi oina BCC DCA ADCA PGDCA web designing tele with GST DTP amadi video editing gi coursing mapung phana tambi ge dawri institute asidagi lengakna sakhanglaba certificate sing pibaga loinana scholarship ki khudong saba su piga dawri akupa marol gi damak Luminary Tech Institute ki mobile number 98637 90566 natraga
WhatsApp की खुतांगदा 70354123447 नंबर असिदा पाव फाउनबिना पखंगलकले श्री कुनागी ओवर ब्रिज मनाक्ता थोकिबा लंबी की खुदोंथिबा थौदोक अमदा पोचै पुबा ट्रक अमगा इलेक्ट्रिक ऑटो गाड़ी अमगा थोमजिनबदा ई ऑटो अदुदा तोंगबा पैसेंजर अनि लैखिद्रे अहुमना पिबम थिना सोखरे थौदोक अदु हौखिबा लेपाक पोकपगी निमिदांगदा थोखिबने पिबम थिना सोखलबा मियोय अहुम अदु सिलचर मेडिकल कॉलेज हॉस्पिटल दा पुकतुना लाइकनखरे थौदोक अदुदा लैखिद्रबा मियोय अनि अदु सैदपुर पार्ट 1 दगी राजू लॉस्कोर अमसुंग अतोपा अदुना श्रीकोना मासघाट दगी सुशील चक्रवर्ती ने हायरे कंगलई जगोय अनोय लेकोल काजल खुराई सलानथोंग चाइथबी लेरकना गुरु पूर्णिमा ग मरी लेनना कैना मानदोपता काजलना दीबारास मियाम द खुदोल तमखरे दीबारास मियाम द खुदोल तमबग मरी लेनना काजल के डायरेक्टर बी संजिता देबीना हाय बसंत राज महाराज अमसुंग कुंजराज ति कटपगी अकंगनम मतम लई आइखोइना मसिबु कटनिंग मतमदा हेक्तम कटप यादे अदुबु नित्य राज अमसुंग दीबारास के ओइनदि खुलक लैरक्ता कटपनतना मियामना यंगबगी खुदोंसाब फंगदबना हगलगलिबा आंगांसिंग अमदि मणिपुरी जगोइपु पामजबा सिंगिदमक दीबारासता लैरिबा फजबर रस सिंग अदु काजल के प्रोडक्शन अमा ओइना मियामदा खुदोल तमजबनी हाइना फोंगदोरकले आसाम दा ख्वाइदगी हेना सोखलबा शिवसागर अमसुंग चराइदेव जिला की मफम कया अमा हौजिकसु इचाव मायोकनरे बिहुबलगी नेपाली खुटिदा इमुंग अमगी मियोय अहुंगी असिबा हक्चांग फंखिबगा लोइनना इसिंग इचाव असिदा सिबा मिगी मसिंग मरफुमाथोय सुख्रे चीफ मिनिस्टर डॉक्टर हिमंत बिश्व शर्माना इसिंग इचावदा लैकिद्रबा सिंगी इमुंग मनुंगदा लुपा लाख मरी दी इमरजेंसी फंडगी अमसुंग लुपा लाख मंगाना चीफ मिनिस्टर की रिलीफ फंडगी पुन्ना लुपा लाख मापन पीगनी हाइख्रे गवर्नर लक्ष्मण प्रसाद आचार्यजीना ngarang शिवसागर हाई स्कूल दा इसिंग इचावना सोखलबा मियोय सिंगा उनखरे अमसुंग रिलीफ की पोलम सिंग यंथोखरे बंदे मातरम्बु जनगण मनग मानब थाक्ता ngak senanaba bilama Rajya Sabha da pass taukhre Prevention of Insults to National Honor Amendment Bill lisingani kuntaru bill asigi kuthangda lisingamaga humbudra mathoigi Prevention of Insults to National Honor Act amend taunanaba sem sariba bill asida Bande Matarambu National Anthem जनगण मनग मानब कॉन्स्टिट्यूशनल चंगाक पीननब थौरांग लौकटख्रे बंदे मातरम्बु इकाई खुमनदब सिंगी मथक्ता चही अहुमगी जेल थंबा नत्रगा फाइन नत्रगा अनिमक पुन्ना दंडे पीननबगी थौरांग तौख्रे भारत की नुपा अमसुंग नुपी की हॉकी टीम की लाकदोरिबा लिसिंग अनिगा कुंतरुक की FIH हॉकी वर्ल्ड कप ता लेबाक असिना ममांग थाबदा सिजनरंबा हिगोक मचुगी जर्सी की महुता कमला मचुगी जर्सी ओइना सिजनरगने थौरांग असि हॉकी इंडिया ना टेक्निकल ओइबा मरमना मचु ओंथोरकपगी वारेबासि लौकिबनी हाइरे हिगोक मचुगी जर्सीना अनोबा मतमगी ब्लू सिंथेटिक हॉकी की पिच सिंगदा सानबा मतमदा मयेक सेंगना उबदा अपनबा ओइबना जर्सी मचु असि होंदोपगी मरमनि हाइरे कांग्रेस की लुचिंगबी प्रियंका गांधी वड्राना लेंगा की थौरांग असिदा पेंदबा फोंदोके कांग्रेस की MP तारिक अनवारना थौरांग असि BJP की अपिकपा वाखलोनि हाइना मराल सिखि TMC की लुचिंगबा कीर्ति आजादना मरु ओइरिबदी सानरोइसिंगी परफॉर्मेंस अदुनि मचु नते हाइखे पनबा याय FIH हॉकी वर्ल्ड कप असि अगस्त की 15 दगी 19 फावबा नेदरलैंड अमसुंग बेल्जियम दा पांगथोकदौरे
lamdam asigi angang sigi tamak nungairaba pawa ama puduna lakchari madudi masagi chahi amadagina chahi 13 phawbagi angang sigi tamak charitable community dental awareness camp ama July gi 19 tagi August gi 10 phawba pangthoklagani All India position holder pediatric dentist amasu oiriba lamdam asiga laihawdagi hawkiba Dr. L. Akash Singh hana lemna yagi checkup tawbibagi mathakta counseling su pibiragani mafamna Kasar Lakhipur gi manung chanbada Putikal LP School gi manakta leiba Dr. Asigi masagi sangaidani hairiba masagi chahi amadagi na 13 phawbagi angang singi oiba free dental awareness campus si lakliba August gi tang ama amasung ani dasu ayuki pung 9 dagi numidang wairam pung 9 phawba amuk hana pangthokigani masigi su mathakta chahi 19 mathaki ahal singi damakta su athuba matamda lemna dental awareness camp ama pangthoklagani hairi angang singi damak free dental awareness campus da saru yabining basingna booking gi damak screen da utliba WhatsApp ki QR code asida scan tobiduna online da booking tosin basu yaragani lauthok saba ma Kasar Fulertol gi Obi Road ta leiriba A1 tutorial humna afaba mairoi sing puthokpagi pandamda lepa leitana thangjilakliba khongthangi sarukama oina haukiba junthadagi Jawahar Navodaya gi selection entrance test gi damak class 6 amati class 9 gi mairoi singda leptana takpi tambirakli lagi kunthamathoi gi manungda class 6 gi oina online apply tobiraga makhata bada A1 tutorial humda lakpiduna class ani asigi araiba mongda matik charba oja singna takpi tambiriba asigi kudongchaba lobinaba khanganjari akupa marul gi damak oja changamai ibu pisaki mobile number 7056855797 natraga oja Laisram Nanda Kumar ki mobile number 9954054749 number asida pau phobinaba nalugna ningsinglakli Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna sairengda zero boundary haiba hiramda sahitya gi thoromama naharol khorirol sanglen Lakhipur da pangthokre Kasar gi Borakhai cha baganda chahi nauribi adivasi nupi machama singnaninga ebamong siramle Sri Konada pochai pu batrak amaga electric auto amaga thomjinabada e auto gi passenger ani laikhidre ahumna pibam thina sokle Guru Purnima ga mari leinana kanglai jagoi anoi leikol kajalna dibaras miyam da kudol tamkhre Apara samda ichau gi pibam phagalaklabasu jila taret ichau mayoknari ichau na maram oiraga sibami gi masing marfuma thoi sukre Bande Matarambu Janagana Managa Manaba Thakta Ngak Senanaba Bilama Rajya Sabha da pass tawkre amasung Bharat ki hockey team gi jersey gi machu higok machu dagi komla machu da onthoklagani Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare